Breaking matungda mayam bamukan taram nokjari makataba pausing pijari. Miyoi bana pokpadagi siba faubada pangthokpa tongan ba karma singda sak sonariba Nat Sankritangi isayasi matamgi ahongba saisak kaya lakibadagi ngasidi art form asigi laiba kari oigadagi haiba tamba ngamdri. UNESCO gi Intangible Cultural Heritage ki manung chaliba art form asi mangkidana baka na hotnarabasu isay asi pambagi chang hantarakpa amadi sakpinaba mi walakpagum tawri. Hiramasigi matangda Tom TV gi akhanaba pauta mama. Rajashree Bhaigachandran Hogdok Piramba, Aduga, Eningthau Chandrakiti Maharaj ki matamdagi sakpa horakhiba Natta Sankritana isayasi miyoibagi pokpadagi siba faubagi manungda pangthokpa karmasingda sakna sonai. Natta Sankritanagi isayasi ngasidi mi leitaba matamda pangthokpa shradhanatana atopa karmasingda sak sonba kaya uraktre. Nat Sangital habisi akoi miyoibagi Das karma, haibdi miyoiba amana poogadi karma tara leyebako masi karma tara sida masi maru oina sinaramba adugumba pot akoigi lining lambi ako hindu lambi da yamna maru oina sinaramba kain pot amni saisa amane Chandrakiti Maharaj gi haktaktadi akoigi hairiba sankirton sida manungi rasa mayamama Hapsalaga mapung phaba adumba polam ohengi Jaigya Lukun Thangba Luhongba Shradha amadi Firoina Chingbada Natta Sankritana Saksonduna Thoram Pangthok Labadi Imungadu Nungayai Fanapali Awa Anatadi Hainarabasu Atopa Isay Singnam Hot Silakre Amaromda Isay Asi Sakpinaba Mi Leraktabagi Fifam Amada Lakpagum Sutauray Iraisida mipung khuding magsisum laina gharabnina kuigi sankriton si kaya yauna dabugum thawai yauna dabugum aji ui aduga kadi haitare matamdudana kuigi kai isei sida thawai yawabi pamjaba mina kadi kano tawudagi ojai maning thungnaba kari tawraga dumai tawraga koi isei si am phajaba sana tamnarameba Karma ma Natta Sankritana sak sonduna pangthoke hairabadi nupa pala taruk pungthinba ani moibung khongba ama amadi mandop mapu yauna punna mitara tangai fadana changi Natta Sankritana gi isaida kari karamba fodop sing yauri bagi haibagi matangda khurai chingangbam lekai yaikhom lerekta leiba Natta Sankritana gi isai chatliba oja yengkhom manglem na hai ha maho da pungi ragam hore Dei pungi raga zidagi loraga isai gi raga hore pungsna murti sagale adai isai gi raga sina thawai hape adai Gaur Chandra agoi raga taba ina amatari buko masta tintal haiba si sakte ate tintan sina tinapan sarasni tintan si sa matung sita koi men aina koi gi men bung kaina musagale adai tansap tare adai di mengkup haiba sina sankirtongi mapung oiba masina manungi rasa di yam gre Bengal dagi haurakpa isai oirabasu UNESCO na state asigi Natta Sankritana si mangkhidana bamadi yokhatnaba kanna hotnarabasu art form asigi laibak kari oigadagi haibadi tamba ngamdana leiri Ojasing Thaina Tambaduga, Azik Toribu Purabsika, Yam Tina Honore Hay Yara, Moron Hagadi. The Soy Budi Patap Magi Raga Tava, the Gitintan Tava, the Gitan Saptar Pagana, Men Pagana Sum Laisha, Chibudum Kaida. Pumnamak asi yenglaga pokpadagi siba faubada leiba karma singda sak sonariba Natta Sankritana si mangkhidanaba poram ama mari leinaba singna athubada yatpa yamnamak mathautai Maragasida miyoibagi hauna lonchat kayagi tungna fam oiriba Natta Sankritanagi isai asi sakpinaba mi masing hengat hanbasu tangai fade School sing sidasu
क्लास हाबगा भक्ति व्यवहार अदगी इसै जे कोगी नट संगीतोन की इसै सकना सिनी खुलंग इसै न सिनी इसै ताना दोगी मैम से ngai ले अदुगी पोतु जितु आर्ट फॉर्म असी योखना विदमक्ता लमदम से लेरिबा ओजा गुरु कयाना हारिबा नट संस्कृतन हारिबा आर्ट फॉर्म असी योखना विदमक्ता कन होनरी हिरम सिंग मतंग द पाउजम जरिबा अनन गलोइना नबुकुमा खारगोपम टाइम्स ऑफ मणिपुर खुराई सिंगामबम लेकाय।